ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯀꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯛꯆꯥꯡ ꯉꯝꯃꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄ ꯉꯝꯃꯨꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯋꯥꯔꯤ ꯃꯈꯥ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯍꯦꯟꯗꯣ ꯂꯥꯏꯖꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯌꯨꯍꯦꯟꯅ, "ꯂꯥꯏꯖꯥ, ꯅꯪꯕꯨ ꯇꯨꯝꯂꯕꯣ?" ꯂꯥꯏꯖꯥꯁꯨ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯝꯂꯒ, "ꯗꯗꯥ, ꯇꯨꯝꯗ꯭ꯔꯤꯌꯦ, ꯁꯦꯔꯤꯌꯦꯜ ꯑꯃ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ." "ꯀꯣꯂꯦꯖ ꯀꯥꯕꯗꯨꯕꯨ ꯀꯝꯗꯧꯒꯦ ꯅꯪꯕꯣ?" ꯂꯥꯏꯖꯥ ꯇꯞꯅ, "ꯈꯪꯗꯦꯗ ꯗꯗꯥ, ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯏꯃꯥꯟ ꯃꯥꯟꯅꯩꯗ." "ꯍꯣꯏ, ꯇꯧꯕꯒꯤꯗꯤ ꯀꯣꯂꯦꯖ ꯍꯥꯏꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯕꯅꯦ꯫ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯗꯥꯏ." "ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ?" "ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯕꯕꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯄꯁꯤꯗ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯜꯂꯣꯅ ꯍꯥꯏꯕ꯫ ꯑꯩ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯦ ꯇꯧꯔꯝꯕꯗꯣ ꯑꯗꯨꯁꯨ ꯊꯥꯔꯔꯣꯏ꯫ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯩ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯜꯂꯒꯦ." "ꯍꯣꯏ, ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯅꯪ ꯂꯥꯛꯇꯤ ꯂꯥꯛꯍꯟꯅꯤꯡꯉꯤ꯫ ꯊꯕꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ." ꯂꯥꯏꯖꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯨꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯣꯝꯗꯒꯤ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯥꯛꯑꯗꯧꯕꯅꯤ ꯀꯩꯗꯧꯔꯒꯦ, ꯅꯪꯅ ꯉꯥꯏ ꯉꯝꯗꯕꯁꯤꯗꯤ꯫ ꯁꯤꯗꯅꯦ ꯑꯆꯧꯕ ꯀꯣꯟꯐꯔꯦꯟꯁ ꯃꯤꯇꯤꯡ ꯑꯃ ꯂꯩꯕ, ꯑꯗꯨꯒ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯑꯗꯧꯕꯅꯤ꯫ ꯂꯣꯏꯕ ꯍꯥꯏꯁꯤꯁꯨ ꯊꯥ 2ꯃꯨꯛꯇꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯤ." "ꯊꯥ 2 ꯍꯥꯏꯕ?" ꯁꯣꯟꯊꯥꯡꯅꯅ ꯂꯥꯏꯖꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯂꯥꯏꯖꯥ, ꯑꯩꯅ ꯁꯤꯗ ꯃꯇꯝ ꯈꯔ ꯆꯣꯟꯊꯅ ꯂꯩꯔꯛꯂꯤꯕꯁꯤꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ꯫ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯕ ꯑꯃ ꯃꯊꯧ ꯌꯥꯝ ꯇꯥꯏ, ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯎꯅꯗꯣꯏꯅꯤꯀꯣ꯫ ꯃꯐꯝꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯎꯅꯗꯣꯏꯅꯤꯀꯣ." ꯂꯥꯏꯖꯥ ꯑꯣꯏꯅꯔꯞ ꯇꯧꯅ, "ꯇꯜꯂꯤꯆꯣ, ꯅꯪꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯂꯩ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ." "ꯁꯦꯡꯉꯕꯅꯦ?" "ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯨ ꯅꯪꯅꯤ." ꯂꯥꯏꯖꯥ ꯉꯛꯅ, "ꯀꯩꯒꯤ ꯀꯤꯔꯤꯕ ꯑꯩꯗꯤ?" "ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ, ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯅꯪꯅ ꯂꯣꯏꯅ ꯈꯪꯂꯤꯕꯗꯨꯅꯤ." "ꯏꯁ, ꯅꯕꯨꯛ ꯐꯠꯇꯕ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯑꯅꯨ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯉꯥꯡꯉꯛꯑꯅꯨ ꯗꯗꯥ꯫ ꯑꯩꯗꯤ ꯗꯗꯥꯅ ꯄꯥꯛ ꯐꯣꯟ ꯇꯧꯔꯛꯇꯕꯁꯦ ꯑꯩ ꯏꯍꯥꯡ ꯍꯥꯡꯒꯨꯝ ꯈꯜꯂꯤ꯫ ꯗꯗꯥꯅ ꯐꯅ ꯆꯤꯜꯂꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯇꯧꯔꯛꯄꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯄꯦꯟꯕ ꯄꯣꯛꯆꯩ." "ꯑꯩꯁꯨ ꯐꯣꯟꯁꯦ ꯑꯃꯈꯛ ꯄꯥꯏꯕꯁꯤꯗ ꯅꯝꯕꯔꯁꯦ ꯑꯇꯣꯞꯄ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ꯫ ꯑꯩꯈꯣꯏ ꯑꯗꯒꯤ ꯅꯝꯕꯔꯗꯨꯗꯤ ꯁꯤꯗꯗꯤ ꯅꯦꯠꯋꯥꯔꯛꯁꯨ ꯐꯪꯗꯦꯗꯣ, ꯑꯗꯨꯅ ꯅꯝꯕꯔꯁꯨ ꯑꯩꯅ ꯄꯪꯁꯤꯟ ꯁꯤꯟꯅꯤꯡꯗꯕ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯅ." "ꯍꯣꯏ, ꯇꯧꯕꯕꯨꯗꯤ ꯅꯝꯕꯔ ꯁꯤꯟꯕꯗꯣ ꯑꯩꯁꯨ ꯀꯩꯁꯨ ꯄꯥꯝꯗꯦ꯫ ꯐꯔꯦ, ꯗꯗꯥꯅ ꯐꯒꯗꯕ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯔꯛꯑꯣ." "ꯐꯔꯦ ꯂꯥꯏꯖꯥ, ꯅꯪꯁꯨ ꯄꯣꯊꯥꯔꯣꯀꯣ, ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯆꯠꯇꯧꯔꯤꯅꯤ꯫ ꯑꯩ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯔꯛꯀꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯅꯠꯇ꯭ꯔꯗꯤ ꯐꯔꯛꯁꯦ ꯍꯦꯛꯇ ꯇꯥꯏ꯫ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ." ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯑꯗꯨꯒ ꯐꯣꯟ ꯊꯝꯈꯤꯕꯒ ꯌꯨꯍꯦꯟꯅ ꯀꯤꯁꯀꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯚ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖꯥꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯀ꯭ꯂꯥꯁ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯑꯋꯥꯠꯄ ꯂꯩꯇꯅ ꯐꯖꯔꯕ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨꯗ ꯃꯑꯣꯡ ꯇꯥꯅ ꯀꯦꯔꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯤꯕ ꯔꯣꯁꯟꯅ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯀꯥꯗꯣ ꯆꯪꯗꯕ ꯃꯈꯩ ꯂꯥꯏꯖꯥꯒꯤ ꯃꯁꯛꯇꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯁꯟ ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯃꯥꯅ ꯃꯅꯤꯡ ꯊꯨꯡꯍꯟꯗꯨꯅꯇ ꯂꯥꯛꯏ꯫ ꯈꯔ ꯍꯥꯏꯊꯕ ꯈꯨꯟꯗꯒꯤ ꯑꯣꯏꯕꯅ
ꯄꯪꯇꯛ ꯁꯨꯇꯛ ꯑꯗꯨꯝ ꯇꯧꯕꯅꯤ ꯔꯣꯁꯟꯁꯦ꯫ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯗ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯂꯥꯏꯖꯒꯤ ꯆꯦꯡꯅꯧ ꯁꯛꯇꯝ ꯎꯕꯗ ꯔꯣꯁꯟꯁꯨ ꯐꯥꯊꯔꯨꯕ ꯇꯧꯔꯨꯗꯅ ꯊꯃꯣꯏꯗ ꯐꯨꯝꯂꯤꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯗꯣ ꯐꯣꯡꯗꯣꯛꯅꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯁꯔꯁ ꯃꯤꯠ ꯇꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖ ꯐꯦꯁꯟ ꯁꯣ ꯊꯣꯛꯄꯒꯤ ꯃꯆꯨꯝ ꯇꯥꯅ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯒꯤ ꯐꯖꯕꯗꯣ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯃꯤꯅ ꯋꯥꯡ ꯆꯥꯎꯕꯅꯦ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗꯨꯗ ꯃꯇꯝꯁꯤꯒꯤ ꯐꯤꯒꯦ ꯐꯅꯦꯛ ꯁꯦꯠꯂꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯊꯃꯣꯏꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯉꯁꯤ ꯔꯣꯁꯟꯁꯨ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯊꯃꯣꯏꯒꯤ ꯃꯔꯣꯟ ꯑꯁꯦ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯔꯣꯁꯟꯅ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯣꯜꯁꯦ ꯐꯣꯡꯗꯣꯛꯂꯒꯦ, ꯅꯣꯏ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯃꯥꯟꯅꯕꯗꯨꯁꯨ ꯏꯁ ꯅꯨꯄꯥꯁꯦ ꯈꯔ ꯇꯧꯔꯛꯏꯀꯣ, ꯏꯁ ꯑꯅꯩꯕꯤ ꯅꯨꯄꯤꯒ ꯈꯜꯂꯤꯀꯣ꯫ ꯔꯣꯁꯟꯅ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨꯕ, ꯅꯪ ꯁꯤꯃ ꯀꯥꯔꯟꯗꯨꯔ ꯑꯗꯨꯝ ꯉꯥꯡꯕ꯭ꯔꯕꯨꯕ꯫ ꯃꯃꯥꯟꯅꯕꯗꯨꯁꯨ ꯍꯣꯏ ꯏꯇꯥꯎ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯤꯗꯨꯗꯤꯅꯦ ꯐꯣꯡꯗꯣꯛꯄꯅ ꯐꯅꯤ, ꯑꯗꯨꯕꯨ ꯌꯥꯔꯛꯀꯗꯧꯕ ꯃꯥꯟꯗꯦꯗ꯫ ꯏꯇꯥꯎ ꯅꯪ ꯕꯤꯠ ꯍꯥꯠꯄ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ꯫ ꯃꯃꯥꯟꯅꯕꯗꯨꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯁꯤꯁꯦ꯫ ꯃꯥꯗꯤ ꯑꯁꯣꯝꯗꯕꯨ ꯊꯣꯛꯈ꯭ꯔꯦꯅꯦ, ꯃꯊꯟꯇꯅꯤ ꯏꯇꯥꯎ ꯊꯣꯛꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯂꯥꯛꯎ꯫ ꯔꯣꯁꯟꯁꯨ ꯍꯣꯏ ꯏꯇꯥꯎ ꯇꯥꯟ ꯆꯥꯔꯦ ꯂꯥꯛꯑꯣ, ꯑꯩꯗꯤ ꯃꯅꯥꯛ ꯆꯪꯕ ꯉꯝꯃꯣꯏꯀꯣ, ꯑꯩ ꯅꯪꯒꯤ ꯇꯨꯡꯗ ꯂꯥꯛꯀꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯇꯧꯔꯛꯑꯕ꯭ꯔꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ? ꯔꯣꯁꯟꯁꯨ ꯑꯁ ꯍꯦꯟꯗꯣꯛꯈꯤꯗꯣꯔꯦ ꯏꯇꯥꯎ, ꯑꯃꯨꯛꯇ ꯅꯪꯕꯨ ꯌꯥꯅꯤꯍꯦ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯗꯨ ꯆꯦꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯂꯥꯏꯖꯁꯨ ꯆꯠꯂꯝꯕꯗꯒꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯅꯨꯄꯥꯗꯨꯅ ꯅꯪ ꯁꯥꯎꯅꯤꯡꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯂꯥꯏꯖ, ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯄꯥꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯟꯅ ꯂꯩꯔꯤꯕ ꯈꯔ ꯂꯩꯊꯔ ꯂꯩꯍꯧꯔꯤꯕ ꯔꯣꯁꯟꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯊꯤꯜꯂꯤ꯫ ꯇꯨ ꯑꯥꯗꯒꯤ ꯏꯃꯥꯟꯅꯕꯁꯦ, ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕ꯫ ꯔꯣꯁꯟꯁꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯑꯒ ꯂꯩꯈꯤ꯫ ꯂꯥꯏꯖ, ꯏꯇꯥꯎꯁꯦ ꯏꯀꯥꯏꯔꯕꯁꯨ ꯃꯥꯜꯂꯦ, ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯅꯦ, ꯑꯗꯣ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯁꯦ ꯄꯥꯛꯇꯤ ꯐꯪꯗꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯏꯆꯝ ꯆꯝꯕ ꯔꯣꯁꯟꯒꯤ ꯃꯑꯣꯡꯗꯨꯗ ꯂꯣꯏꯅꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯁꯠꯄꯤꯈꯤꯔꯣꯏ, ꯃꯃꯜ ꯂꯩꯇꯅ ꯈꯟꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯥꯏꯖ ꯂꯥꯛꯑꯣꯗꯅ, ꯊꯦꯡꯉꯦ ꯆꯠꯂꯁꯦ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯧꯔꯛꯂꯤꯕ ꯂꯣꯝꯗ ꯂꯩꯊꯣꯛꯂꯗꯨꯅ ꯍꯣꯏ ꯂꯥꯛꯏ ꯆꯠꯂꯁꯤ꯫ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯆꯠꯅ ꯀꯩ ꯍꯥꯏꯅꯣ ꯃꯣꯏꯒꯤꯗꯨꯕꯣ? ꯂꯥꯏꯖꯁꯨ ꯈꯪꯅꯁꯦ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤꯗ꯫ ꯏꯁ ꯑꯗꯨꯗꯤ ꯌꯥꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ, ꯍꯌꯦꯡꯒꯤ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯟꯕꯗꯁꯨ ꯐꯅꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯀꯣꯂꯦꯖ ꯀꯥꯔꯤꯕꯅꯤꯅ ꯇꯧꯔꯤꯕꯁꯦ ꯒꯨꯂꯤ ꯆꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ꯫ ꯑꯗꯨꯅ ꯅꯣꯏ ꯁꯥꯏ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯆꯝꯅ ꯁꯨꯝ ꯂꯣꯏꯅꯧ ꯀꯩꯅꯣ꯫ ꯑꯃ ꯈꯪꯅꯕ ꯊꯝꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯌꯥꯎꯔꯤꯁꯤꯡꯁꯦ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯣꯏꯅꯤ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯏꯃꯥꯟ ꯃꯥꯟꯗꯅ꯫ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯣꯏꯅꯔꯒ ꯌꯦꯡꯁꯤꯔ ꯈꯪꯗꯦ ꯑꯩꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟꯁꯨ ꯃꯥꯅ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯂꯦꯖꯇ ꯂꯥꯛꯅꯔꯦ꯫ ꯔꯣꯁꯟꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯂꯥꯏꯖꯗ ꯂꯥꯏꯖ ꯉꯔꯥꯡꯒꯤꯗꯨꯕꯨ ꯀꯔꯤ ꯈꯜꯂꯒꯦ, ꯌꯥꯔꯕꯣ? ꯑꯁ ꯑꯃꯗꯨꯗꯤꯅꯦ ꯅꯣꯡꯉꯥꯟꯕꯒ ꯉꯥꯏꯉꯝꯗ꯭ꯔꯦ, ꯍꯪꯕꯗ ꯑꯗꯣ ꯅꯪ ꯑꯃꯨꯛꯇ ꯌꯥꯕꯤꯔꯣꯕ꯫ ꯂꯥꯏꯖꯁꯨ ꯑꯗꯣ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫
ꯅꯨꯄꯥꯗꯨꯅ ꯂꯥꯏꯖꯥ ꯅꯪ ꯀꯣꯛ ꯌꯥꯕ꯭ꯔꯣꯕ? ꯇꯁꯦꯡꯅ ꯅꯪꯕꯨꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕꯅꯤ. ꯅꯪꯅ ꯌꯥꯗꯦ ꯑꯃꯨꯛ ꯇꯧꯔꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯏ ꯅꯈꯣꯏ ꯑꯅꯤ ꯀꯣꯏꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ. ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯗꯨꯗ ꯁꯨꯝ ꯑꯩꯁꯦ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕꯗꯨꯃꯛꯇꯪꯗꯤ ꯍꯥꯏꯔꯛꯑꯣ. ꯂꯥꯏꯖꯥꯁꯨ ꯔꯣꯁꯟꯒꯤ ꯃꯇꯧꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣꯏ ꯑꯗꯨꯝ ꯆꯝꯅ ꯁꯨꯝ ꯂꯣꯏꯅꯁꯤ. ꯑꯗꯣ ꯀꯣꯂꯦꯖ ꯇꯝꯃꯤꯕꯅꯤꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ. ꯑꯗꯣ ꯇꯣꯏꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯇꯣꯏꯅ ꯀꯣꯏꯕ ꯆꯠꯄ ꯎꯅꯕꯗꯤ ꯄꯥꯛ ꯌꯥꯔꯣꯏ. ꯁꯨꯝ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯇꯝꯕꯤꯌꯨ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯂꯥꯏꯖꯥ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯔꯣꯁꯟꯁꯨ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯔꯦ ꯇꯝꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯔꯣꯁꯟꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯃꯟꯗꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯟꯅ ꯍꯣꯇꯦꯜꯗ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯆꯥꯕ ꯌꯥꯕ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ. ꯑꯁꯣꯝꯗꯅ ꯂꯥꯏꯖꯥꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯥꯈꯤꯕ ꯑꯣꯏꯕꯅ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ. ꯑꯗꯨꯕꯨ ꯂꯥꯏꯖꯥ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯔꯣꯁꯟꯒꯗꯤ ꯀꯌꯥ ꯆꯥꯟꯅꯕꯗꯤ ꯑꯣꯏꯗꯦ. ꯔꯣꯁꯟ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯖꯥꯒ ꯁꯥꯒꯣꯟꯅꯔꯒ ꯂꯩꯅꯕ ꯍꯣꯠꯅꯩ. ꯂꯥꯏꯖꯥꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯈꯟꯗꯨꯅ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯂꯥꯏꯖꯥꯒ ꯔꯣꯁꯟꯒ ꯀꯣꯂꯦꯖꯀꯤ ꯃꯜꯇꯤ ꯍꯣꯜꯗ ꯊꯦꯡꯅꯔꯦ. ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯔꯣꯁꯟ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯂꯥꯏꯖꯥꯁꯨ ꯃꯗꯨꯃꯉꯥꯏꯔꯦ. ꯍꯥꯏꯐꯦꯠ ꯔꯣꯁꯟꯅ ꯋꯥ ꯍꯧꯗꯣꯔꯛꯄꯗꯣ ꯇꯧꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ. ꯔꯣꯁꯟꯅ ꯌꯥꯝꯅ ꯇꯞꯅ ꯂꯥꯏꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ? ꯂꯥꯏꯖꯥꯁꯨ ꯇꯞꯅ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯍꯋꯥꯏ ꯆꯥꯔꯛꯏ. ꯁꯤꯗ ꯔꯦꯟꯇ ꯂꯩꯕꯅꯤꯅ ꯀꯔꯤꯕꯨ ꯆꯥꯔꯨꯗꯣꯏꯅꯣꯗ. ꯀꯗꯥꯏꯋꯥꯏꯗꯅꯣ ꯂꯩꯔꯤꯗꯨꯕꯣ? ꯁꯤꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ. ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯀꯟꯅ ꯍꯣꯠꯅꯧꯀꯣ. ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯂꯥꯏꯖꯥ. ꯂꯥꯏꯖꯥꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯄꯤꯔꯛꯂꯝꯃꯤ. ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯅꯪ ꯇꯣꯏꯅꯗꯤꯅꯦ ꯀꯣꯜ ꯇꯧꯔꯛꯀꯅꯨ. ꯑꯩꯁꯨ ꯐꯣꯟ ꯄꯥꯛ ꯄꯥꯏꯗꯦ. ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯏꯖꯥꯁꯨ ꯆꯠꯈ꯭ꯔꯦ. ꯔꯣꯁꯟꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ. ꯂꯥꯏꯖꯥꯁꯨ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯌꯨꯍꯦꯟꯗ ꯀꯣꯜ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯆꯠꯂꯝꯗ꯭ꯔꯦ. ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ. ꯔꯣꯁꯟꯁꯨ ꯌꯨꯝ ꯌꯧꯔꯦ. ꯐꯣꯟ ꯇꯧꯁꯤꯔ ꯈꯜꯂꯤ. ꯑꯗꯨꯕꯨ ꯂꯥꯏꯖꯥꯅ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯊꯝꯂꯛꯄꯗꯨꯗ ꯐꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ. ꯃꯦꯁꯦꯖꯇ ꯑꯣꯏꯅ ꯂꯥꯏꯖꯥ ꯅꯪ ꯌꯨꯝ ꯌꯧꯔꯕꯣ? ꯂꯥꯏꯖꯥꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯨꯗ ꯋꯥꯈꯜꯗ ꯂꯥꯏꯖꯥꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯈꯪꯅꯔꯝꯒꯗ꯭ꯔꯅꯦ? ꯑꯁꯨꯛ ꯆꯪꯈꯣꯟꯕꯤ ꯑꯁꯨꯛ ꯐꯖꯕꯤ ꯃꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯈꯪꯅꯔꯝꯂꯣ? ꯃꯥꯕꯨ ꯄꯥꯝꯖꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ. ꯂꯩꯖꯔꯁꯅꯨ. ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯕꯨ ꯃꯌꯥꯝ ꯈꯪꯅꯔꯝꯒꯅꯤꯗ. ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗ ꯃꯥꯁꯨ ꯌꯥꯔꯛꯂꯤꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ. ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅ ꯌꯥꯔꯛꯂꯤꯕꯁꯦ. ꯑꯗꯣ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯈꯟꯖꯤꯜꯂꯔꯣꯏꯒꯦꯗ. ꯑꯁꯨꯝꯅ ꯈꯟꯅ ꯉꯥꯏꯍꯥꯛ ꯑꯣꯏꯊꯔꯨꯔꯦ. ꯂꯥꯏꯖꯥꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗ ꯔꯣꯁꯟꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ. ꯂꯥꯏꯖꯥꯁꯨ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯑꯩꯗꯤ ꯀꯨꯏꯔꯦꯗ ꯍꯜꯂꯛꯄ, ꯋꯥꯁꯔꯨꯝ ꯆꯪꯂꯨꯕꯅꯤ, ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ. ꯂꯥꯏꯖꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ. ꯔꯣꯁꯟ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯔꯤꯄ꯭ꯂꯥꯏꯗꯨ ꯎꯕꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯊꯥꯖꯤꯜꯂꯤ. ꯐꯣꯟ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ. ꯂꯥꯏꯖꯥꯁꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ. ꯔꯣꯁꯟ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯦ. ꯔꯣꯁꯟꯅ
ꯅꯪ ꯂꯣꯏꯕꯒ ꯍꯥꯏꯔꯛꯑꯣ ꯐꯣꯟ ꯇꯧꯔꯛꯀꯦ ꯂꯥꯏꯖꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯗ꯭ꯔꯦꯁꯇꯣ ꯆꯦꯟꯖ ꯇꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯥꯁꯨ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯎꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯀꯣꯜ ꯑꯗꯨ ꯁꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯖꯥꯁꯨ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯅꯣꯏꯅ ꯈꯪꯉꯔꯣꯏ ꯀꯨꯏꯔꯤꯁꯤꯒꯤ ꯃꯇꯥꯡꯁꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯥꯏꯖꯥ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯖꯥ ꯊꯃꯣꯏꯁꯤꯅ ꯑꯃ ꯍꯥꯏ ꯆꯤꯝꯕꯥꯜꯁꯤꯅ ꯑꯃ ꯍꯥꯏ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ ꯂꯥꯏꯖꯥꯅ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏꯒ ꯆꯤꯝꯕꯥꯜꯒ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯌꯥꯗꯦ ꯅꯠꯇꯦ ꯂꯥꯏꯖꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞꯂꯔꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯕꯗꯤ ꯑꯩ ꯅꯔꯚꯁ ꯍꯦꯛꯇ ꯆꯠꯂꯤ ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯥꯏꯖꯥ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯂꯥꯏꯖꯥꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅꯔꯒ ꯇꯤꯟꯅꯔꯒ ꯊꯃꯣꯏꯗꯒꯤ ꯃꯊꯟꯇ ꯐꯥꯎꯖꯔꯛꯄꯅꯤ ꯑꯗꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯗꯣ ꯑꯩꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯁꯦ ꯎꯔꯒ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯅꯨꯡꯁꯤꯅꯔꯛꯄꯗꯨꯗꯤ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕ ꯃꯇꯝꯗ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯂꯥꯏꯖꯥ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯔꯣꯁꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯏꯖꯥ ꯅꯣꯛꯂꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕ ꯖꯥꯠꯅꯤꯅꯦ ꯍꯣꯏ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃ ꯑꯣꯏꯖꯈ꯭ꯔꯁꯅꯨ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯔꯣꯁꯟꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯂꯥꯏꯖꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯊꯣꯡ ꯊꯥꯛ ꯇꯧꯔꯤ ꯂꯣꯏꯁꯟꯅ ꯋꯥꯈꯜꯗꯁꯨ ꯑꯩ ꯔꯣꯁꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗ ꯌꯨꯍꯦꯟꯅ ꯈꯪꯂꯕꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯔꯔꯣꯏ ꯍꯌꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯔꯣꯁꯟꯗ ꯆꯪꯊꯣꯛꯂꯒꯦ ꯑꯁꯨꯝꯅ ꯈꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯁꯟꯒ ꯂꯥꯏꯖꯥꯒ ꯊꯦꯡꯅꯔꯦ ꯂꯥꯏꯖꯥꯅ ꯋꯥꯐꯝꯗꯨ ꯀꯔꯝꯅ ꯍꯧꯗꯣꯛꯁꯤꯒꯦ ꯈꯜꯂꯤꯉꯩꯗ ꯔꯣꯁꯟꯅ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯥ ꯅꯁꯥꯗꯨꯕꯨ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯤꯗꯥꯛ ꯂꯧꯔꯨꯁꯤꯔꯥ ꯅꯃꯤꯠ ꯅꯅꯥꯗꯨꯁꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯀꯩꯁꯨ ꯇꯧꯗꯦ ꯔꯣꯁꯟ ꯐꯔꯦ ꯅꯪꯅꯁꯨ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯗꯤ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ ꯂꯥꯏꯖꯥ ꯔꯣꯁꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖꯥ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯇꯞꯅ ꯔꯣꯁꯟ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯔꯦꯟꯇ ꯑꯣꯏꯅ ꯍꯜꯂꯒꯦ ꯑꯩꯅꯁꯨ ꯈꯜꯂꯤꯅꯤ ꯅꯪ ꯌꯥꯝꯅ ꯉꯝꯗꯅ ꯎꯏꯌꯦꯅ ꯑꯗꯣ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯆꯠꯁꯤꯔ ꯂꯥꯏꯖꯥ ꯌꯥꯔꯅꯤ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯊꯥꯔꯒꯦ ꯐꯔꯦ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯅꯪꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯒꯤ ꯁꯣꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯁꯣꯗꯨ ꯂꯧꯗꯨꯅ ꯔꯣꯁꯟꯅ ꯂꯥꯏꯖꯥꯕꯨ ꯃꯥꯒꯤ ꯔꯦꯟ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯔꯣꯁꯟꯅ ꯂꯥꯏꯖꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯈꯤꯕꯅꯤ ꯔꯣꯁꯟꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯂꯒ ꯈꯣꯡꯅ ꯀꯣꯂꯦꯖ ꯇꯥꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ ꯂꯥꯏꯖꯥꯗꯤ ꯇꯁꯦꯡꯅ ꯅꯥꯕꯗꯤ ꯅꯠꯇꯦ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯔꯨꯝꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯌꯨꯍꯦꯟꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯥꯁꯨ ꯄꯥꯏꯈꯠꯂꯤ ꯌꯨꯍꯦꯟꯁꯨ ꯍꯔꯥꯎꯅ ꯂꯥꯏꯖꯥ ꯑꯩ ꯍꯌꯦꯡ ꯊꯣꯛꯂꯛꯑꯅꯤ ꯅꯪꯒꯤ ꯐꯨꯔꯤꯠꯁꯨ ꯂꯩꯔꯛꯑꯦ ꯑꯩꯁꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯃꯟꯗꯅ ꯑꯩ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯑꯩ ꯌꯧꯔꯛꯄꯒ ꯇꯧꯔꯛꯑꯒꯦꯀꯣ
ꯉꯁꯤꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯟꯗꯣꯏꯅꯤ꯫ ꯐꯔꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯩ ꯊꯝꯃꯦꯀꯣ꯫ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯔꯣꯁꯟꯒꯤ ꯈꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯂꯥꯛꯂꯦ꯫ ꯂꯥꯏꯖꯅ ꯔꯣꯁꯟꯗ ꯇꯦꯛꯁ ꯑꯣꯏꯅ "ꯔꯣꯁꯟ, ꯑꯩ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯀꯣꯂꯦꯖ ꯀꯥꯔꯛꯑꯔꯣꯏ꯫ ꯑꯩ ꯂꯥꯛꯑꯒ ꯄꯥꯎ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤꯀꯣ" ꯍꯥꯏꯅ ꯇꯦꯛꯁꯇꯨ ꯏꯔꯒ ꯊꯥꯈ꯭ꯔꯦ꯫ ꯔꯣꯁꯟꯁꯨ "ꯍꯣꯏ ꯐꯔꯦ ꯂꯥꯛꯄ ꯉꯥꯏꯔꯝꯃꯒꯦ" ꯍꯥꯏꯗꯨꯅ ꯇꯦꯛꯁ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯣꯁꯟꯅ ꯃꯈꯥ ꯇꯥꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯃꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯗ꯭ꯔꯦ꯫ ꯌꯨꯍꯦꯟꯁꯨ ꯒꯨꯋꯥꯍꯥꯇꯤ ꯌꯧꯕꯒ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ "ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯦ"꯫ ꯂꯥꯏꯖꯁꯨ "ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯨꯕꯁꯤꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩꯗ"꯫ "ꯑꯣꯏꯔꯕꯅꯤ ꯀꯩꯅꯣ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯍꯣꯡꯗꯦ ꯍꯥꯏꯕ ꯈꯛꯇ ꯑꯣꯏꯔꯤꯗꯨꯗꯤ, ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ?" "ꯅꯪꯇꯅꯤ ꯏꯕꯨꯡꯉꯣ"꯫ "ꯐꯔꯦꯁꯦ, ꯑꯩ ꯂꯥꯛꯄꯒ ꯎꯅꯁꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯀꯣ"꯫ ꯃꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁꯁꯦ ꯍꯦꯛꯇ ꯇꯧꯔꯛꯄ ꯌꯥꯔꯦꯀꯣ꯫ ꯁꯤꯕꯨ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯆꯤꯟꯁꯦ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯥꯏꯅ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯅꯃꯥꯡꯗ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯤ ꯐꯖꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯪꯕꯣ? ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅꯒ ꯀꯥꯔꯟ ꯇꯧꯔꯕ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨ꯫ ꯌꯨꯍꯦꯟꯁꯨ ꯅꯣꯛꯂꯒ "ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯤ, ꯁꯛꯍꯦꯟꯕꯤ, ꯅꯪ ꯂꯩꯔꯤꯀꯥꯟꯗ ꯀꯅꯥꯕꯨ ꯌꯦꯡꯂꯨꯗꯣꯏꯅꯣ? ꯅꯪꯅ ꯄꯨꯝꯅꯃꯛꯅꯦ ꯑꯩꯒꯤꯗꯤ"꯫ "ꯀꯔꯤ? ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩ ꯂꯩꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯌꯦꯡꯗꯧꯔꯤꯅꯦ ꯅꯪꯒꯤ ꯅꯑꯣꯡꯁꯦ"꯫ ꯐꯥꯒꯤ ꯇꯧꯕꯅꯤꯕ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤꯁꯦ꯫ ꯍꯌꯦꯡꯗꯣ ꯑꯩ ꯅꯨꯡꯊꯤꯟꯗ ꯌꯧꯔꯛꯀꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯃꯨꯛ "ꯑꯗꯣ ꯂꯥꯏꯖꯥ, ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯑꯩ ꯂꯥꯛꯄꯒ"꯫ ꯂꯥꯏꯖꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯑꯗꯨꯒ "ꯑꯗꯣ ꯀꯣꯂꯦꯖꯇꯤ ꯀꯝꯗꯧꯕ"꯫ "ꯀꯣꯂꯦꯖꯄꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ, ꯀꯣꯂꯦꯖꯇꯨꯗꯤ ꯆꯦꯟꯕ ꯂꯣꯏꯔꯒ ꯀꯥꯔꯁꯨ ꯌꯥꯏ꯫ ꯇꯧꯕꯒꯤꯗꯤ ꯅꯪ ꯇꯝꯗ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯆꯠꯂꯨꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯍꯌꯦꯡ ꯌꯧꯔꯛꯄꯒ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ, ꯊꯝꯃꯒꯦ"꯫ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯩ꯫ ꯂꯥꯏꯖꯁꯨ ꯋꯥꯈꯜꯗ ꯍꯔꯥꯎꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯌꯨꯍꯦꯟꯅꯒ ꯆꯦꯜꯂꯁꯤ ꯍꯥꯏꯔꯛꯄꯗꯨ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯊꯃꯣꯏꯗꯨ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯌꯨꯍꯦꯟꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯂꯥꯏꯖꯒꯤ ꯌꯧꯕꯒ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ "ꯗꯗꯥ ꯌꯧꯔꯛꯑꯕꯣ"꯫ "ꯍꯣꯏ ꯑꯩ ꯌꯧꯔꯛꯏ"꯫ "ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ, ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ"꯫ ꯌꯨꯍꯦꯟꯅ ꯈꯔ ꯐꯤꯡꯂꯞꯅ "ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯊꯦꯡꯅꯗꯣꯏꯅꯤ"꯫ "ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ, ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕꯁꯤꯕꯣ"꯫ "ꯊꯦꯡꯉꯁꯨ ꯑꯩ ꯅꯣꯏ ꯔꯦꯟꯠꯀꯤ ꯃꯅꯥꯛꯇ ꯂꯩꯀꯣ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ"꯫ ꯂꯥꯏꯖ ꯄꯥꯈꯠꯅ "ꯀꯩꯅꯣ ꯗꯗꯥ, ꯗꯗꯥꯅ ꯍꯥꯏꯗꯨꯕꯣ, ꯑꯩ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯣ"꯫ "ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯦꯕ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣꯕ"꯫ ꯌꯨꯍꯦꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯏꯖꯁꯨ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯏꯖ ꯎꯕꯗ ꯌꯨꯍꯦꯟꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯗ "ꯁꯦ ꯅꯪꯒꯤ ꯒꯤꯐꯠꯅꯤ, ꯌꯦꯡꯉꯨ, ꯑꯃꯅ ꯗ꯭ꯔꯦꯁꯅꯤ, ꯑꯃꯅ ꯅꯪꯒꯤ ꯒꯣꯜꯗ ꯔꯤꯡ. ꯑꯗꯣ ꯍꯌꯦꯡꯗꯣ ꯄꯨꯡ 10:30ꯗ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯀꯅꯤ, ꯐꯥꯔꯝ ꯍꯥꯎꯁꯇ ꯆꯠꯁꯤ. ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂꯛꯀꯗꯕꯅꯤꯀꯣ"꯫ "ꯐꯔꯦ ꯑꯩ ꯆꯠꯂꯒꯦ, ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯗ꯭ꯔꯤ, ꯆꯠꯂꯦꯀꯣ"꯫ "ꯍꯣꯏ ꯗꯗꯥ"꯫ ꯍꯥꯏꯔꯞꯂꯒ ꯌꯨꯍꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯌꯨꯍꯦꯟꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯌꯨꯍꯦꯟꯅ ꯃꯤꯠꯃꯥꯡꯗꯒꯤ
ꯇꯥꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒꯤꯐ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯕꯣꯛꯁ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯤꯡ ꯑꯗꯨ ꯀꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯅꯨꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯃꯇꯠ ꯃꯇꯥ ꯈꯔ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯅ "ꯑꯁ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯃꯁꯦ" ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯌꯨꯍꯦꯟꯁꯨ ꯇꯟꯖꯥ ꯆꯥꯅ ꯆꯞ ꯍꯦꯛ ꯆꯥꯅ ꯌꯧꯕꯒ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ "ꯂꯥꯏꯖꯥ, ꯑꯩ ꯌꯧꯔꯦ"꯫ ꯈꯔ ꯐꯤꯡꯂꯞꯅ ꯂꯥꯏꯖꯁꯨ "ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯗꯗꯥ?" "ꯑꯩ ꯀꯥꯏꯗ ꯆꯥꯗ꯭ꯔꯒꯦ ꯃꯤ? ꯂꯩꯔꯛꯏꯁꯤꯕꯨ ꯍꯥꯏꯕ ꯀꯔꯤꯅꯣꯕ ꯁꯤꯕꯨ?" "ꯏꯕꯦꯝꯃ, ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤ, ꯌꯥꯝ ꯋꯥꯅ ꯄꯨꯔꯛꯂꯤꯕꯅꯤꯀꯣ ꯑꯗꯨ ꯐꯥꯎꯕ꯫ ꯑꯗꯣ ꯍꯌꯦꯡ ꯁꯦꯠꯂꯛꯑꯣ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯏꯃꯥ ꯕꯕꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯨꯈꯤꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ, ꯊꯝꯃꯦ, ꯕꯕꯥꯏ" ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯂꯥꯏꯖꯁꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯀꯦ ꯈꯟꯅ ꯔꯣꯁꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯟꯖꯥ ꯆꯥꯅꯗꯕꯅ ꯍꯥꯏꯗꯣꯔꯤꯔꯥ ꯐꯣꯟ ꯑꯗꯨꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯤꯝ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯇꯣꯞꯄ ꯁꯤꯝ ꯑꯃ ꯂꯩꯔꯒ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯌꯨꯍꯦꯟꯗ ꯅꯝꯕꯔ ꯑꯁꯤ ꯃꯥꯒꯤ ꯑꯅꯧꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝꯗꯨ ꯌꯧꯔꯗꯨꯅ ꯌꯨꯍꯦꯟꯁꯨ ꯂꯥꯛꯂꯦ꯫ ꯂꯥꯏꯖꯁꯨ ꯌꯨꯍꯦꯟꯅ ꯄꯤꯔꯛꯄ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯒ ꯃꯄꯥꯟꯗ ꯃꯁꯥꯒꯤ ꯄꯥꯝꯖꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯈꯔ ꯁꯦꯠꯂꯒ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯌꯨꯍꯦꯟꯅ "ꯀꯩꯒꯤꯅꯣ ꯅꯝꯕꯔ ꯁꯤꯜꯂꯤꯕꯕꯨ?" "ꯑꯁ, ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ, ꯑꯗꯨꯗ ꯍꯥꯡꯕ ꯌꯦꯡꯉꯁꯨ ꯌꯥꯗ꯭ꯔꯕ, ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯜꯂꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯨꯍꯦꯟ ꯍꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯄꯨꯡ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯃꯃꯥꯟꯅꯕ ꯈꯔ ꯇꯧꯔꯒ ꯆꯦꯟꯕꯒꯤ ꯄꯥꯎ ꯑꯗꯨ ꯄꯤꯈ꯭ꯔꯦ꯫ ꯔꯣꯁꯟ ꯅꯨꯃꯤꯠ 8-9 ꯂꯩꯕꯒ ꯂꯥꯏꯖ ꯆꯦꯟꯕꯒꯤ ꯄꯥꯎ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯌꯥꯝꯅ ꯀꯞꯄꯤ꯫ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯂꯥꯏꯖꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯆꯦꯔꯣꯜ ꯂꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯇ ꯇꯥꯔꯝꯕꯗꯣ ꯉꯁꯤꯗꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯜꯂꯝꯕ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯏꯄꯥꯎꯁꯤꯃꯇꯪꯗꯤ ꯇꯝꯅꯤꯡꯈꯤꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯪꯅ ꯑꯩꯒꯤ ꯇꯟꯖꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ, ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯕꯅ ꯏꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯊꯝꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯗꯅ ꯑꯩꯕꯨ ꯑꯗꯨꯛ ꯍꯛꯅ ꯅꯪꯅ ꯃꯤꯔꯥꯏꯈꯤꯕꯅꯣ?" ꯑꯁꯨꯝꯅ ꯔꯣꯁꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏꯖꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯈꯥꯡꯂꯤ꯫